ꯑꯩꯈꯣꯏ ꯁꯤꯡꯖꯃꯩ ꯂꯝꯕꯤ ꯑꯁꯤ ꯆꯠꯄ ꯌꯥꯗ꯭ꯔꯦ, ꯂꯣꯏ ꯅꯤꯡꯈꯥꯏꯗꯅ ꯌꯨꯝꯒ ꯍꯥꯏꯐꯦꯠ ꯊꯨꯝꯖꯤꯟꯈ꯭ꯔꯦ꯫ ꯕꯣꯔꯥꯀꯤ ꯃꯔꯤꯟꯅꯤ ꯃꯌꯥꯝꯁꯤꯡꯁꯨ ꯀꯌꯥꯝ ꯄꯥꯛꯑꯦꯗꯣ, ꯁꯤꯗ ꯋꯥꯒ ꯀꯤꯟꯊꯔ ꯂꯩꯔꯤꯁꯦ꯫ ꯁꯤ ꯃꯈꯥꯗ ꯂꯩꯕꯥꯛ ꯑꯃ ꯌꯥꯎꯄꯣꯠꯇꯦ ꯁꯤ ꯂꯩꯁꯦ, ꯈꯤꯇꯪꯗꯤ ꯃꯝꯃꯦ ꯕ꯭ꯂꯔꯗꯤ ꯈꯤꯇꯪ ꯆꯠꯂꯅꯤ꯫ ꯃꯐꯝꯁꯦ ꯈꯤꯇꯪ ꯅꯨꯡꯉꯥꯏꯇꯦ, ꯀꯩꯅꯣ ꯇꯧꯔꯦ ꯋꯦꯗꯔꯒ ꯀꯩꯅꯣ ꯇꯧꯕꯅꯦ, ꯏꯁꯤꯡ ꯃꯅꯨꯡ ꯆꯪꯉꯦ꯫ ꯖꯨꯝ ꯀꯌꯥꯅꯣ ꯃꯈꯥ ꯆꯠꯈ꯭ꯔꯕꯅꯤ ꯃꯌꯥꯝ꯫ ꯁꯣꯔꯣꯛꯇ ꯑꯃꯨꯛ ꯀꯥꯔꯁꯤ, ꯑꯩꯈꯣꯏ ꯁꯣꯔꯣꯛ ꯑꯃꯨꯛ ꯎꯍꯜꯂꯛꯑꯒꯦ꯫ ꯂꯥꯏꯔꯤꯛ ꯀꯥꯐꯝꯅꯤ꯫ ꯑꯩꯈꯣꯏ ꯁꯤꯡꯖꯃꯩ ꯂꯝꯕꯤꯁꯤ ꯆꯠꯄ ꯌꯥꯗ꯭ꯔꯦ, ꯈꯨꯗꯤꯒ ꯀꯤꯟꯊ ꯂꯩꯔꯦ꯫ ꯆꯠꯄ ꯌꯥꯗꯕꯅ ꯑꯋꯥꯕ ꯐꯤꯕꯝ ꯑꯃ ꯑꯣꯏꯔꯦ꯫ ꯃꯃꯥꯡꯗ ꯃꯤ ꯃꯌꯥꯝ ꯂꯥꯛꯄꯤ ꯁꯤꯅ ꯕꯣꯔꯥꯀꯤ ꯏꯁꯤꯡ ꯃꯌꯥꯝꯁꯤꯡꯁꯨ ꯀꯤꯟꯊꯕꯒꯤ ꯃꯈꯥ ꯂꯩꯕꯥꯛ ꯑꯃ ꯌꯥꯎꯕꯗꯤ ꯑꯩꯈꯣꯏ ꯂꯦꯞꯄꯤꯁꯦ, ꯌꯥꯝ ꯔꯤꯛꯁꯇ ꯂꯦꯞꯄꯤꯅꯤ꯫ ꯈꯤꯇꯪ ꯅꯦꯠꯂꯨꯕꯗ ꯁꯨꯝ ꯄꯥꯏꯊꯔꯦ, ꯈꯤꯇꯪ ꯀꯟꯅ ꯅꯦꯠꯂꯨꯕꯗ꯫ ꯌꯦꯡꯕꯤꯌꯨ ꯁꯤ ꯃꯈꯥꯗ ꯀꯤꯟꯊꯔꯤ ꯃꯌꯥꯝ, ꯏꯁꯤꯡꯅ ꯊꯨꯝꯖꯤꯟꯗꯅ ꯇꯧꯔꯤꯁꯦ꯫ ꯃꯆꯤꯟ ꯇꯨꯝꯊꯣꯛꯄ ꯑꯃ ꯂꯩꯁꯦ, ꯃꯌꯥꯝ ꯌꯨꯝꯒ ꯊꯨꯝꯅꯕ ꯌꯥꯎꯔꯝꯃꯤ꯫ ꯐꯨꯔꯇꯤꯒ ꯀꯤꯟꯊꯗꯅ ꯉꯥꯛꯅꯔꯤꯕ ꯃꯌꯥꯝꯁꯦ ꯌꯦꯡꯉꯨ꯫ ꯐꯨꯔꯇꯤ ꯃꯈꯣꯡꯁꯦ ꯀꯤꯟꯒꯥꯏꯔꯦ꯫ ꯃꯈꯥꯗ ꯌꯦꯡꯕꯤꯌꯨ ꯃꯌꯥꯝ, ꯃꯤ ꯀꯤꯟꯊꯗꯅ ꯇꯧꯔꯤꯁꯦ꯫ ꯃꯁꯤ ꯃꯈꯥ ꯂꯩꯕꯥꯛ ꯑꯃ ꯌꯥꯎꯄꯣꯠꯇꯦ, ꯃꯌꯥꯝ ꯎꯍꯜꯂꯛꯀꯦ꯫ ꯏꯁꯤꯡꯁꯦ ꯑꯝꯇ ꯌꯦꯡꯉꯨ, ꯍꯦꯛ ꯆꯥꯎꯈꯠꯗꯕꯤꯗꯅꯦ ꯌꯦꯡꯉꯨ ꯂꯩꯔꯤꯁꯦ꯫ ꯌꯦꯡꯕꯤꯌꯨ ꯀꯤꯟꯊꯗꯅ ꯇꯧꯔꯤꯁꯦ, ꯂꯝꯕꯤ ꯑꯃꯐꯥꯎ ꯂꯩꯇ꯭ꯔꯦ꯫ ꯍꯧꯖꯤꯛ ꯃꯤ ꯁꯨꯃꯥꯡ ꯐꯥꯎꯔ ꯆꯠꯇꯣꯏꯅꯤ, ꯂꯝꯕꯤ ꯂꯩꯇꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ꯫ ꯀꯦꯃꯦꯔꯥꯁꯦ ꯈꯔꯇꯪꯗꯤ ꯅꯨꯡꯉꯥꯏꯇ꯭ꯔꯦ, ꯆꯠꯂꯒ ꯀꯥꯞꯄꯅꯤꯅ꯫ ꯃꯣꯕꯥꯏꯜꯗꯩ ꯀꯥꯞꯄꯅꯤꯅ ꯈꯤꯇꯪ ꯅꯨꯡꯉꯥꯏꯇ꯭ꯔꯦ꯫ ꯃꯌꯥꯝ ꯌꯦꯡꯕꯤꯌꯨꯁꯦ, ꯃꯈꯥꯗ ꯀꯤꯟꯈꯥꯏꯔꯤꯕ ꯃꯌꯥꯝꯁꯦ꯫ ꯃꯄꯟꯒꯁꯦ ꯂꯣꯏ ꯏꯁꯤꯡ ꯊꯨꯝꯖꯟꯈ꯭ꯔꯦ ꯅꯠꯇ꯭ꯔꯥ? ꯁꯤ ꯃꯈꯥ ꯂꯩꯔꯝꯗꯣꯏ ꯋꯥ ꯃꯌꯥꯝꯁꯦ ꯅꯠꯇ꯭ꯔꯥ? ꯍꯧꯖꯤꯛ ꯑꯀꯥꯏꯕ ꯌꯧꯁꯜꯂꯛꯑꯦ, ꯑꯀꯥꯏꯕ ꯒꯥꯔꯤ ꯕꯥꯏꯛꯐꯥꯎ ꯆꯠꯄ ꯌꯥꯗ꯭ꯔꯦ꯫ ꯏꯁꯤꯡ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯆꯥꯎꯔꯦ ꯏꯁꯤꯡꯁꯦ꯫ ꯕꯥꯏꯛꯇꯤ ꯂꯥꯏꯔꯅ ꯈꯣꯡꯐꯥꯎ ꯊꯥꯕ ꯌꯥꯗ꯭ꯔꯦ ꯃꯐꯝꯗꯣ, ꯃꯤ ꯁꯨꯃꯥꯡꯗꯩ ꯆꯠꯂꯤꯅꯦ ꯑꯩꯈꯣꯏ꯫ ꯃꯌꯥꯝ ꯌꯦꯡꯕꯤꯌꯨ, ꯃꯤ ꯑꯃ ꯆꯠꯄ ꯌꯥꯗꯗꯅ ꯈꯣꯡ ꯊꯥꯐꯝ ꯂꯩꯇꯗꯅ ꯍꯟꯈ꯭ꯔꯦ꯫ ꯃꯌꯥꯝ ꯃꯐꯝꯁꯦ ꯑꯝꯇ ꯌꯦꯡꯕꯤꯌꯨ꯫ ꯃꯐꯝꯁꯦ ꯁꯤꯅꯤ, ꯑꯩꯈꯣꯏ ꯁꯤꯡꯖꯃꯩꯒꯤ ꯂꯝꯕꯤꯅꯤ꯫ ꯐꯤꯕꯝ ꯂꯣꯏꯔꯦ꯫
ꯇꯠꯄ ꯌꯥꯗꯗꯅ ꯐꯤꯕꯝ ꯁꯣꯛꯑꯦ ꯃꯤ ꯁꯨꯃꯥꯡꯗꯩ ꯐꯥꯎꯗꯣꯛꯑ ꯆꯠꯅꯔꯤ ꯃꯌꯥꯝꯁꯦ ꯑꯝꯇ ꯌꯦꯡꯉꯨ ꯃꯌꯥꯝ ꯑꯇꯩ ꯃꯈꯥ ꯇꯥꯕ ꯑꯁꯣꯝꯗꯩ ꯑꯃꯨꯛ ꯄꯤꯖꯔꯛꯑꯒꯦ ꯃꯌꯥꯝ ꯁꯤꯒꯤ ꯁꯨꯃꯥꯡꯁꯤꯗ ꯆꯠꯂꯤꯉꯩ ꯆꯠꯍꯜꯂꯣ ꯃꯌꯥꯝꯁꯦ ꯌꯦꯡꯕꯤꯌꯨ ꯑꯩꯈꯣꯏ ꯑꯁꯣꯝꯗꯩ ꯐꯥꯎꯗꯣꯛꯑ ꯂꯥꯛꯏꯅꯤ ꯃꯈꯥꯗ ꯁꯤ ꯇꯨꯝ ꯃꯔꯤꯒ ꯆꯤꯡ ꯂꯩꯁꯦ ꯎꯕ꯭ꯔꯥ ꯃꯔꯤꯒ ꯆꯤꯡꯖꯟꯅ ꯇꯧꯔꯤꯁꯦ ꯊꯦꯡꯕꯨ ꯊꯦꯡꯕ ꯁꯨꯝ ꯀꯥꯏꯔꯦ ꯆꯠꯐꯝ ꯂꯩꯇꯗꯅ ꯁꯤ ꯑꯋꯥꯕ ꯐꯤꯕꯝꯗ ꯑꯣꯏꯔꯦ ꯁꯤ ꯀꯔꯝꯕ ꯑꯥꯏꯗꯤꯌꯥ ꯇꯧꯗꯅ ꯌꯦꯡꯉꯨ ꯇꯥꯅꯤ ꯌꯦꯡꯉꯨ ꯇꯥꯅꯤ ꯇꯥꯅꯤ ꯌꯦꯡꯉꯨ ꯑꯃ ꯆꯠꯂꯤꯁꯦ ꯌꯦꯡꯉꯨ ꯀꯌꯥꯝ ꯋꯥꯅ ꯆꯠꯈ꯭ꯔꯕ ꯌꯦꯡꯕꯤꯌꯨ ꯍꯥꯟꯅꯗꯤ ꯁꯤ ꯑꯁꯣꯝ ꯁꯥꯏꯠꯇ ꯑꯣꯏꯔꯝꯃꯤꯅꯤ ꯂꯣꯏ ꯊꯨꯝꯖꯤꯟꯈ꯭ꯔꯦ ꯏꯁꯤꯡ ꯁꯣꯝꯗꯗꯤ ꯌꯥꯝ ꯄ꯭ꯔꯣꯕ꯭ꯂꯦꯝꯗꯤ ꯂꯩꯇ꯭ꯔꯦ ꯑꯗꯨ ꯏꯁꯤꯡꯁꯦ ꯑꯗꯨꯝ ꯆꯥꯎꯈꯠꯂꯦ ꯒꯥꯔꯤ ꯄꯨꯕ ꯌꯥꯗꯗꯅ ꯁꯤ ꯊꯝꯅꯔꯝꯃꯤꯕ ꯌꯦꯡꯕꯤꯌꯨ ꯈꯤꯇꯪ ꯀꯩꯅꯣꯗꯤ ꯇꯧꯕꯅꯤ ꯈꯤꯇꯪ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯀꯦꯃꯦꯔꯥꯁꯦ ꯃꯌꯥꯝ ꯋꯥꯔꯨ ꯌꯥꯗꯦ ꯌꯦꯡꯕ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯀꯩꯅꯣ ꯇꯧꯔꯁꯨ ꯁꯤ ꯂꯝꯕꯤꯅꯤ ꯌꯨꯝꯒꯁꯦ ꯐꯤꯕꯝ ꯂꯣꯏꯔꯦ ꯃꯌꯥꯝ ꯌꯦꯡꯕꯤꯌꯨ ꯍꯦꯛ ꯌꯨꯝꯒ ꯏꯁꯤꯡꯒ ꯇꯞ ꯅꯞꯅꯅꯤ ꯂꯩꯔꯤꯁꯦ ꯏꯁꯤꯡꯒ ꯌꯨꯝꯒꯁꯦ ꯁꯤ ꯈꯤꯇꯪ ꯍꯦꯟꯒꯠꯂꯛ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯁꯣꯔꯣꯛ ꯊꯨꯝꯕꯒꯤ ꯀꯩꯅꯣ ꯑꯌꯥꯕꯗꯨ ꯂꯩ ꯂꯝꯕꯤꯁꯦ ꯁꯥꯡꯅ ꯑꯃꯨꯛ ꯍꯟꯖꯔꯒꯦ ꯃꯌꯥꯝ ꯁꯦꯡꯕꯣꯟ ꯂꯝꯕꯤ ꯅꯤꯡꯈꯥꯏꯔꯤꯁꯦ ꯌꯦꯡꯉꯨ ꯃꯌꯥꯝ ꯐꯖꯅ ꯌꯦꯡꯉꯨ ꯃꯄꯟꯒꯁꯦ ꯃꯈꯥ ꯑꯃꯨꯛ ꯌꯥꯎꯗ꯭ꯔꯦ ꯂꯩꯕ ꯃꯥꯏꯀꯩ ꯄꯨꯝꯕ ꯂꯣꯏꯅ ꯏꯁꯤꯡ ꯉꯥꯛꯇ ꯉꯥꯏꯔꯦ ꯃꯐꯝ ꯌꯦꯡꯕꯤꯌꯨ ꯆꯥꯎꯈ꯭ꯔꯕ ꯒꯣꯔꯥꯡꯅꯤ ꯂꯥꯏꯔ ꯀꯤꯟꯊꯥꯅ ꯇꯧꯔꯤꯕ ꯀꯤꯟꯊꯗꯅ ꯃꯐꯝꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯁꯤꯗꯤ ꯃꯌꯥꯝ ꯀꯥꯏꯅꯔꯁꯤ ꯂꯦꯠꯁ ꯒꯣ